Manipur Top Trending News na tungan-tungan ba reliable source sindagi lakot jaraga mata-matam di oiba maru oiba ipausin patukuna khanghanjari ngasi tang tara gani thoi tha mapan ing 2025 irai gi ayupung mapan gami yangkai mapan hawba langban gi kunni pali matung di kun gama thoni palani ngasi gi rasifal myamda patukuna khanghanjari ahan bata mes rasi gi oina angamana chanbi na ba function ba amadi nolukpa pagani ningbadi thungani nasak naral sakhot kani myamna chanbi gani pau nungai ba taba fangani lesa pakhing gi oina nungsi mari fagalakani mari turai tauba lepu Tony Polam, Lainapu, Amadi Kismis, Bris Rasi ko ina haksang nungai jaba, Niamga, Loinerga, Mai Pakpa Hingat Kadaba, Numitni, Anam Tanarba Amadi, Asauba, Loiner Badi, Pamdaba, Nangani, Laisa Paking Goina, Nungsibana, Tengbang Bigani, Tony Polamda, Lai Chini Angangba, Mitun Rasi oina, Ningba Mapatana, Sentong Tanba, Namgani, Ngang Sakpada, Pakjagani, Marumapang Singi Mateng, Fangani. Nasak naral chaukan ba ngamgani ngasi ginawit asida lesa pakhang yoina mai pakani Tony Polamda lai angu ba madi cheng karkat rasina kari hairi khang ba madi thi ba humba kandrabadi nathak thongbaga mari faroi yamna thajaba marup tanaba ukal oigani selsu kansinba ngamgani lesa pakhang yoina wakal lungaigani Tony Polamda lai higo kathu singha rasi asa chauru khinu miwa tajaba amadi arapaga mateng launabagi thabak amata kanaroi asa taurunu yaka yengnaba tatabadi kok chikpa soiroi lesa pakhni oina ningba tungba wagani lei anguba kathu kaina rasi oina napal na mangjaba pairaki loksing sonba sel chatpham yamba numitni khana chainaba amadi akal athaugi thabaksing yaurukinu lesa pakhni oina kothana leithu nungai leithu wakal halunu Tony Polamda lei amadi chini angangba tula rasi oina kari hairi asawba amadi matang chadana Tauna putuk kona kaina bayaba laigani mari turai tauna kani lai guru di chanbi gani apa apun kokani nacha nanai sakhot kani lesa pakhing oina ningba chauna tungo haibalai Tony Polamda lai higo basic rasi oina hanagum ariba marupa pang mari fakiroi miwa thajaganu miwa loganu wanom thongnom kana gani nathak thongbaga wa tana dabadi thafagani lesa pakhing oina ningba mapa chagani Tony Polamda lai higo kathu Danu asa tawarbasu matam mangduna tokani yeknaba laksinba amadi miyamga mari sengpa yamna wagani thaunadi hanganu safagani matam khadi changkigani laisa pakhing oina ningbada ama oigani tarpana ama oigani Tony Polamda lai chini angangba makarasina kari hairi thauna utpana nathak thongbana chanbigani akiba thadu palamba lanchu changba yare poram sindokpa hairani miyamnadi waraunani nahakpu Lesa pakhang oina ningba mapasa kiroi Tony Polamda lai anguba amadi sangom kumba rasi na hairisi ningba thunglani landabana nasak naral chakhotani anuba loksing phagani hanthaba loinarabadi ikai nungsi yanaba tawdok nanglani cheksilu lesa pakhang oina mai pakchagani Tony Polamda lai asangba amadi higok minarasina kari hariba naknabana tengbang ningba amadi miyamna pamnaba numitni makhoi loinaba tongjagani aranbana mangonarabadi nungaiba Pan Leroy, Lesa Pakhang oina hanagum fai Tony Polamda lai higo hariba Tony Polam singasi isana ningjaba laida kathupiu haina asumna tapirakli sipau dumada soi khilam khiba wa suma pigani channel si bunuk sibiduna share amadi subscribe to bibi damo haingai tan thar pa khundok sari amadi makata namyam gi seba to ngamba ojege